Kharif crop thabada sizinanaba urea sing stock Agriculture Department marang kaina lady lomi singna urea fangloi haibagi mi paiba tobigano haina Chief Minister na phungdokre amasung FIFA World Cup kingarang sanakiba match ta Germany na Ukraine Ivory Coast na Ecuador Sweden na Tunisia bu maithiba pikre Netherlands amadi Japan anina panjil anini chanaduna draw takre Mayam Kurumzari Adom Yangbiribasi Impact News ni ay Momoka Salam na Hauzipungza si Fawagi Marueba Pausing Miyam de Pizari. Chief Minister Yumnam Kemchana Kharif crop thabada lomi shingna sizinana ba urea ahanba phase ki oina lamthakre Kharif crop thabada sizinana ba urea ki stock agriculture department ta marangkaina leiri lomi shingna urea fangloi haibagi mi paiba leibiganu lomi shingna chemical fertilizers sizinaba ki chang hantha hanaba hotnasi organic fertilizer agriculture department ta ahongba mamalda lomi shingda fanghaliba asi lobiduna sizinabiu haina Chief Minister Yumnam Kemchana appeal taurakli ngasi Chief Minister Yumnam Kemchana Sanjen Thongda laiva Agriculture Department ki gate taki state asige tongan ba distribution point marfu tareta ahanba phase ki oina lomi shingda fanghannaba urea lamthaki Thauram aduga mari lainena Chief Minister na makhatara duna state asida laiba lomi shingna fau yauna mahai marong thavada urea ge award pa laiva Fangnade haibagi wato kaya chahi kudingi lakiba adu taudanaba Agriculture Department ta urea marangkaina stock tauduna thamle ngasi lomi shingna urea leiba amadi puthok pushin taubada hena khudong chanana ba haiduna distribution point marfu tareta thamnaba ahanba tangka ki oina urea sing asi lamthabani haiki urea gi award apa lomi shingda leiragadi concerned department agriculture Office Natraga Sanjentong da Laiva Agriculture Department ki headquarter da Pauviu Agriculture Department da organic fertilizer lupa kg mangada MRP lupa chamriga marfu piba adu supnatagi lupa chani yankhai da fanghalagani haina phongdokhi Magi quantity do sana pibagi kudong sabado handa nauna na piba hore mamang sehida urea lak amaga lising marfu September bawda yelagasu hujik stock ta lak anigi maya da lei stock award palite adubu stock lei haidna su ekoina organic farming gi khongjang masu sangyal librina leirena loina mak yento pasun kasu tawroi darga leba did base da yento kani agriculture director ta commissioner lady director lady any award padu with proper document piraga ekoi mafam du chalaga yengani mamang da yengi ba pham sing handang hena mafam hendongna su yengani low ubasingda urea wat bagi isudi leiroi adubu khana gumana phangi pangti na hairaga su director ta la akanda complaint to yagani yesima ya appeal lawsage urea si need base ai dai ko singai ba leite tamai ba leite loina mak sap manana need base yengani Ngasigi thauram aduga mari lainena Agriculture Department ki Director Peter Salam na haikibada ngasi Chief Minister ge advice ki matung inna mamang de urea distribution point marfutra mapan oiramba adu chahiya sigi oina distribution point chamaga yankhai da hengatle lomi singna distribution point asidagi Aadhaar land pata tenant certificate natraga farm card na ama hekta puraklaga loba yagani special distribution camp asi loirabasu lomi singna urea asi District Agriculture Office ta fangbigani haina Director asina makatarakli Mamang chahida mafam 99 location na tawkhibani handaki oinadi honorable CM na su mafam khare hengat pigani haibirame akoi chamag yankhai mu plan tawjari ahambagi oina marfu taret khoi खबर दा हापचखरे मरक सिदा अकोय ऑनरेबल एमएलए मैम डिस्कस तौरगा अदगी फार्मर ग्रुप मैम डिस्कस तौरगा करी मफम द वाद पाले होगे न तानरगा मरक सिदा अमुका सु नोटिफाई तौरकी हार गी ओइनदी मागी ओनली प्रोडक्ट डॉक्यूमेंट से आधार नत्रगा माय पता लेरगा पता पुबिरानी पता लेत्रगा न मागी फार्मर कार्ड नत्रगा तेनान कार्ड अमा अकोय नपी लौ मेदुगी अकोय लमस खंगी अदु न मोगी कार्ड अम पी मोय मपु नत्रसु को अदुई कार्ड पायरगा दम या मफु तरे से चपचान मक्ति खंगदरे चिंगी मफम से 35 गुन मोयम दो माल अदु डिफिकल्टी लेरगा दी मफम मफु डेट अदुम चेंज तोबे मरम दी होजिक से 15 जून दगी एन बाहुबनी अदुम खरंग अदुम हौजरमने हाइबको अदुम मरक सिदा एनी टाइम यारागा दिन थाजन Cookie terrorist sing na hostage oina fazin kraba matung mi hathi na hat kraba nagami cham taru ki mafam da mairakat tuna ikai khumna ba utpaga loina na kholau kaya lautuna khopum village da miam na khongchat chat kre khopum area village volunteer KAVV na sinduna ngarang numidang pangthokiba khongjang adugi sharuk ama oina Gongpung Bodtegi Hauduna Masing Yamlaba Jalyarong Miam na Khopum Bajar Fawwa Khongchat Chatki
khongchatloi singna kuki militants singi suspension of operation handokadabani micham hatpa kuki sing chairak piu India lengak na yelho furuf kalu Central Force na michang mikhai haiba kholau sing lauki Apomda riba organization mayam punna ngasi tiliba ase thawayam nuai dabki sak pagi khoi shauna ba khoirang na ba mayam punsilaga lepani akhoi gi lailon by face gi chairman ga KNP ga na akhoi gi silna mi truk hat ki bese tam thina hat pagi mathak ta injang chapu da matum kaklaga sa nga halaga kaklaga hat padaga thong bagumna hat pagi mayok ta masigi justice se Achuba matamda puthok piu haibagi ing tapak laibak lamdam ama oihan biu haibagi akhoi demand Imphal East District ki Porompat Police Station lokhatpa case amaga mari lainana Technical Intelligence Unit TIU na chathakhiba operation da mioi fagatpa ga loinana police tegi lut tawkhiba assault rifle yauna khulai kharasu fangbang amkhre police na faraba mioi adu Imphal East District ke sabungkhok makha laikai dagi Maitan kay Shangbam Jivan Mite alias Katungcha Kawi Chahi Nifuga Humday Shure apokpa na laikhidraba Priyo Kumar ni Impact News na fangba pauda Jivan haiba miyoy asi Imphal East ki TIU na Assam ki khati dagi farba matung Imphal da purakhibani Imphal da puraklaba matung wahang pahong chathabada mahak na haidorakpadagi Imphal East District Police ki SP Sivananda Survey Additional SP Operation Y Yogras ki mityeng makada TIU gi Inspector Razikna Luchingduna Kuntramathoi Shuba Assam Rifles ki Kangbuga loina na pangai amasung yairi pokta thi humba gi thabak chathaki thi humba aduda police tagi lut tawkibani haiva insas rifle ahum X carbine ama SLR rifle ani 303 rifle ani 9mm pistol ama Petro and Vartagi 7.65 rifle ama 7.62 gi kapayariba maru taruk 303 gi maru ama 9mm gi maru ama 5.56 gi maru kunmanga insas gi magazine mari SLR gi magazine ani 303 rifle gi magazine ani phangbang amkibani hairi Manipur Force Haiba Wakhalonda Hogdokhiba Manipur Miyamgi Iho Mamina Sinduna Youth Political Convention Thawbal Mela Ground da Pangthoktuna Tongan ba warip mga Laukre Convention adu Manipur State Human Rights Commission gi chairperson shu oiramba Senior Advocate Khaidem Manina moderator oiduna pangthokhi Nomagi oiba mit layeng ba amadi Ubangam bagi mapangal wat labasing da anok gen thokpaki thauram ama Ivudau Thangjing Ngangkha Laikai Haraubungda pangthokre thauram adu Moirangi ex MLA Prithvi Raj Myren Bamgi midyeng makada pangthokibani thauram adu da Moirang Assembly Constituency ge manungda leiba mioi chahum yangkhai henbana lemna eye testing tawbaga loinana mathau taba hidak singsu lemna pikhi Incidents of Traditional Activities of Manipur Haina Mingthon ba Manipur gi Traditional Activities singi matang da iba wareng lyric sing khomjin duna pishum thong ningom lairak tagi Dr. L Kokngang na iba lyric ama phongkre lyric phong bagi thauram adu YLL Community Hall pishum thong ningom lairak ta pangthokhi thauram aduga loinana lyric asibu phongliba Dr. L Kokngang na lyric asigi nungi oiba wafam sing miyam da phongdokhi Matang soiste break am lozage break ki matung da Assam Regiment ki marfu manga suwa Raising Day gi thauram pangthokibagi pau amadi Manipur amasung malim gi tongan ba I pau sing puduna lakjage Impact News po meeting taduna lebiu Aihak Jenny Kurai Megi tarik kunsha dagina Zungi tarik kunipan phawbada BLO yumthong kutingi lakani Makhoi na piran ba enumeration form mention biraga BLO da sinabiyu enumeration form submit tawidrabadi voter list da ming yawrok loy akupa marol gidama BLO da hangbiyu natraga 1950 da call tawiyu I am in RU Shuti nataba numit sing de specialist amagi manakta chatpa matam sangdabara
ꯍꯧꯖꯤꯛꯇꯤ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜꯅ ꯊꯕꯛ ꯇꯧꯕ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕ ꯑꯃꯗꯤ ꯊꯕꯛ ꯆꯤꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯤꯀꯦꯟ ꯁꯟꯗꯦ OPD ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯗꯣꯛꯆꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯣꯝꯒꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯇꯝ ꯌꯦꯡꯕꯤꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯁꯤꯟ, ENT, ꯀꯥꯔꯗꯤꯑꯣꯂꯣꯖꯤ, ꯌꯨꯔꯣꯂꯣꯖꯤ, ꯒꯦꯁꯇ꯭ꯔꯣꯑꯦꯟꯇꯔꯣꯂꯣꯖꯤ, PMR, ꯁꯔꯖꯔꯤ, ꯆꯦꯁꯠ ꯃꯦꯗꯤꯁꯤꯟ ꯑꯃꯗꯤ ꯄꯤडिꯌꯥꯇ꯭रिꯛꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡ ꯇꯥꯟꯅꯕꯤꯌꯨ꯫ ꯁꯕꯁꯤꯗꯥꯏꯖ ꯇꯧꯔꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯀꯟꯁꯜꯇꯦꯁꯟ ꯐꯤ, ꯈꯟꯒꯠꯂꯕ ꯑꯍꯥꯟꯕ इन्वेस्टिगेशन अमदि प्रोसीजर द चार तरा की डिस्काउंट, प्रायोरिटी रजिस्ट्रेशन, फास्ट ट्रैक अपॉइंटमेंट अमदि मफम अमत्तदा तोंगान तोंगान बा अना लायेंगी कुदोंग चाबसिंगी कानब लौबियु। अदोमगी अचिनबा मतमदा अयेतपा पीदना अदोमगी हक्चांग फना थंबियु। बबिना हॉस्पिटल की स्पेशल वीकेंड संडे OPD क्लिनिक ता लिंक सिनबिरउ। अपॉइंटमेंट लौनबगी दमक अमदि अहिनबु वाफमसिंगी दमक 69093 90666 ता कॉल तौबिरउ। मतिंग लेबा लायेंग फंगहंजरीबा बबिना हॉस्पिटल हानदगी हेना खुदोंग चाबा पिजरी। मैम अमुका हना ताराम ऑक्सरी बुलेटिन असिगी मखा ताबा पाउ मियाम द पिजरी असम रेजिमेंट की मरफु मंगा सुबा रेजिंग डे की थौरम ngasi pang 65 INF Battalion TAHNH Assam na Sinduna Babupara Traffic Point da laiba Assam Regiment War Memorial da pangthokibani thauram aduda laiba ki damag thawai thakraba Assam Regiment ki personnel singi mafam da ikai khumna ba utuna Assam Regiment War Memorial da laikatuna amadi tuminna leptuna ikai khumna ba utki ningsing ba yabadi Assam Regiment asi kumza lishing amaga chamapa nifu mathoi ki June 15 da Silong da linkhatkibani loinana World War II da hairiva Assam Regiment asina lamdam asibu kannana ba achoba thodang kaya lauki hairi Chahi asigi bosem kosem amadi CBSE na loba class 10 amadi 12 examination da magwang na pass tawraklaba haingang kendra gi manung da leiba mahairoi shing oktuna pukning thawatkhre chahi asigi oina mahairoi okpagi thauram adu learning excellence service haiba thimda mahairoi yokhat loop haingang kendra na sinduna kontha ahalup awang laikai community hall da pangthokibani Rajya Sabha की MP लोइनेना BJP Manipur Pradesh की President A Sarda Devi na Bisnupur District की मफम कयादा कोइना चतुना State National अमदी International की थाकता तोंगान तोंगान बहिरम कयादा मना कया फंगलखरबा मियोइसिंगदा खुदोल पोट पीदुना इकाई खुमनाबा उठख्रे थौरमसी इंडिया की Prime Minister Narendra Modi na लेंगाक पाइरक्तुना लेबाक मियाम की चौखत थौरांगी थबक कया पाइखलकपा चाही तरागा निथोय मपुंग फारकपगा मरी लेनाना लेबाक असिदा लैरिबा सकनाइरबा लुचिंगबा सिंग आर्टिस्ट सिंग कयाबु इकाई खुमनाबा उत्पगे थौरमगे मनुंग चन्ना चथकिबनी मोइरांगी ओइना मियोय तरुकी युमदा चतुना इकाई खुमनाबा अदु उठकिबनी हौजिक सानबगी पाउदा यूनाइटेड स्टेट्स Canada amadi Mexico na yumbu oiduna chathariva FIFA World Cup 2026 ki match ta Germany, Ivory Coast amadi Sweden mai pakre tournament asigi ngarang numidang sanakiba match ta Germany na Curacao panjal taret amada maithiba pikibaga loina na Ivory Coast na Ecuador bu panjal amasinoda Sweden na Tunisia bu panjal manga amada maithiba pikibaga loina na Netherlands amadi Japan ani na panjal ani chanaduna draw taki ngasi numidang pung 7:30 taba matamda Spain amadi Cabo Verde lamba taunaragani loina na nongyai matung pung 12:30 taba matamda na Belgium amadi Egypt ayuk angan papung 3:30 taba matamda na Saudi Arabia amadi Uruguay lamba taunaragani loina na hayang ayuk pung 3:30 taba matamda na Iran amadi New Zealand anina lamba taunaragani Sub Junior Boys and Girls National Kickboxing Championship da saruk yarukadaba United Association of Kickboxing Organization Manipur ki sanaroi amadi official sing ngasi Imphal thadokre Wako in India Kickboxing Federation ki meeting makhada Kickboxing Association of Madhya Pradesh na yumbu oiduna चटलिबा थासी की तरागा तरेत की कुनगमाथोई फाउवा मध्य प्रदेश की इंडोर दा लैबा पब्लिक स्कूल मेन कैंपस ता पांगथोकदौरिबा चैंपियनशिप असिदा मणिपुर दगी सब जूनियर बॉयज एंड गर्ल्स की चिल्ड्रेन
younger amadi older gi sanaroi kungani thoina saruk yabaga loinena official oina en yaifaba amadi y Brazil anina saruk yagadori. England amadi Wales anina yumbu oiduna chathariba tararak suba edition ICC Women's T20 Cricket World Cup 2026 ke match ta India na Pakistan bu run humpumari da mighty ba pi kibaga loinana Bangladesh na Netherlands bu wicket taruk ta mighty ba pi kre England gi Birmingham ta sanakiba match aduda India na toss ngamduna batting hana chathanaba warep laukibaga loinana over kunda wicket chamaga humpudra lauki madugi paukhumda Pakistan over taraga tareta wicket pumna makturaga run chamaga supna taruk hak lauduna India gi makhutta run humpuga marida maithiba nanghokibani atopa match amadana Netherlands toss ngamduna batting hana chathanaba warep laukibaga loinana apiba over kunda wicket nipan turaga run chamaga kuntra mapan lauki madugi paukhumda Bangladesh na over tara mapan ga ball amada wicket mari turaga run chama nifuma thoi lauduna Netherlands pu wicket tarukta maithiba piki Tournament asigi match ta hayeng New Zealand amadi Sri Lanka anina numidang pung tare taba matamda lamba taunaragani loinana England amadi Ireland anina numidang pung taramathoi taba matam lamba taunaragani Aroibada bulletin asigi headlines amuhana miyamda thamjage Kharif crop thabada sizinanaba urea gi stock agriculture department ta marang kaina lei lomi singna urea pangloi haibagi mi paiba taubiga no haina chief minister na phongdokre amasung FIFA World Cup king arang sanakiba match ta Germany na Kwabu Ivory Coast na Ecuador Sweden na Tunisia maithiba pikre Netherlands amadi Japan panjil ani chanatuna draw takre Matang swais da bulletin asi loisinjare Manipur amasung malem gi tongan ba mafam sing da thokliba ipau sing gi dama impact news pu meeting taduna laibiu